ngasi video se insomnia kaino haibada tumba yadaba se hazik ki matam dadi adum face to bone mayam se nungdang hek tumdaba yadaba gumba natraga ahing da makeup khangthok tholaga amuk tumba yadaba tumna ba hotna bada punghai muk pumuk amuk changba natraga dum tumba yada na nungan ki basu dum yawrom gani ko ado tumba se am darkar oi ko khoi gi wakhal gi hakchang gi damak hai tare ado normal akhoi gi sleeping hours se 6 to 9 hours is normal haine ko aduga sida tumda su makhal mayam am le ko deep sleep kain toroga light sleep kain deep sleep se pung kya deina kaya bukno hai matamda nungdang gi pung 10 dagina ayuk ki pung ani phawba ado perfect time se akhoi gi nungdang tumba gi perfect timing hai tare ko pung 10 dagi 3 kumba hai student gumba oiraga di sumaina hai khoi nganna tumbiraga dum nganta hogot piyo like pa bo khot pada hai pura fresh oina ba ko somsu karigumba tumba yadabagi problem leiragadi sida step khara ai khatang share tawge ko mayamda adu do khatang akhoi lifestyle da khatang add tawsan bise ahan pada haidi kai haigada da never compromise with sleep ba haidi akhoi aina routine ama set tawkhragadi haidi adugi matam du da chap chana tumbi ba chap chana ya hobi ba haidi nomaijing gi chuti ne hayeng di theng hogala su yai natraga hayeng numinini humni chuti lei dum ai ngi sai gi aina pung 5 da 6 ta hogalamba matam do adu do loina thugairaga ai 9 da hogat ke 10 da hogat ke adu natabida normal timing ama haidi akoina set tawraga khoi body je adudagi train tawba horani ko aduga ani shubadana khoi kani samna haibada hidak haitare ko yu gumba degi hidak chaba cha coffee gumba yam ka hena season adeba kani season nabidaba si su tumba yaro ko si se yam ka hena khoina season raga de do angang mapanda leiba dagi thabak tawraga leiba angang nge hai tare ko hadi ngatang evening nap lowba khotpa kaina dum haine ngatang nap lowba je ka shunate ko hadi akhoi gi talakta ngatang tumba nundhen talakta nungda oiram da tumba khotpa tawbodo adu thadok piyo adu na su hadi nungdang da tumba yadabagi problem mo oigani ko akhoi nundhen talak tumba pharak tana tumba timing hai tare do mathangi sina akhoi gi regular exercise yaragadi yoga tawbiyo hojikandi youtube ta kaida loimak yawre ko haidi yoga kamaina tawgadage at least surya namaskar gumba tawbi basu yai ko haidi at least 12 surya namaskar tawba ngamagadi nungtigi atai exercise kem tawdrasu yani haidi warm up khara tawraga surya namaskar gumba tawbira stretching khatang ama tawraga adum imungda loina tawba ya pathaba ngatane adu ngamdraga so khoigi walk gumba chatpiba ngatang punghai mu kai mu haidi khoigi koina leiriba jaga du da hai tare ko aduga phamungda changa kanda activities kemta tobigano haidi limit activities hai tare ko phamungda changa khoige laptop mobile gumba hangdu oga yengba dagi tv yengba si sugumba mayam se si su akaiba moy ko tumba kaiba gi problem da hai tare ko si mayam se katang khoina tumma ge hairaga di loimak side ta thambiba haidi phamungdam ta pusan biraktaba aduga hek chaba thakpa loibaga phamungda changbidaba amaga haidi nungdangi chak chaba se chakcha hek tokpa phamungda changdaba at least 40 minutes kumbading hak phambiraga adaina aduga tumdringa de ising su yam thakpi gano ising thakpa matamda khoigi bladder do full wera kanda mapan thokningba khoningba ngata na adum mapan thoga aduna so adum haidi tumba kaibagi machak ama oini ko aduga amana akoina tumgadaba kado aikoigi bedroom hairani ko haidi sleeping environment hairase ko du phajana haidi akoigi temperature oiro haidi kalin matamdu oiragana fan gumba kai gumba adegi koi dali gumba da leiba mi oiragana haidi akoigi AC gumba gi temperature hai tare ko si phajana maintain tawbiba tuma sound sleep ki damakta hai tare aduga yam ka hena khanjan bidaba haidi overthinking hai tare ko hayengi horengi kamaina tawni thabak si oidragadi haibna chingba hai tare ado si mayam se happen akone list down to thokpa ya ko tum dringai mamang akoi gi chakcha to oga ngak phamba matam du da akoina diary gumba ma maintain tawbiba ai gi plan se kari no hayeng tawgadaba thabak tawroidaba thabak sugumba mayam se hana list down to thoga si tawni si tawroi maina hana list to thoga thamagadi kemta phamungda changa kanda wakhando pura relax oirani na kemta khandrasu yare simasu leire ko aduga last oina stress lobidaba hajikan kitang adum stress depression sugumba mayam sin namaram oiraga tumba yadabagi problem mayam amsu leko aduna stress se kamaino reduce tawgadage hai madam da meditation practice tawbiyo mayam
meditation leireko adagi sum akhoi body gumba massage gumba tawbiba partner leiragadi adum partner gumbana amana amagi aduga khwaidagi phaba amana haidi isai gumba tabiyo isai nungai nungai ba tabiyo aduga movie gumba yengaga su kitang motivational oiba adumaina movie gumba yengbiyo ko si mayam se practice tawbiyo adum soidana kanaga sida ngasi aina step mapan tara muk harise katang mari mangadang follow tawraga so akhoi tumba yadabagi problem dagi soidana ngak thokani ko. Thank you.